Ngasigi Khunai Da Nupi Singi Thoudang Haiba Hiram da nongmagi oiba Khanna Neinaba Thouram ngasi Apunba Nupi lop Kshetrigao Kendra shinduna Kongpal Naoroibam Leikai leiba OYO Community Hall da Pangthokhre Thouram da Apunba Nupi lop ki Vice President Laisram Kamine Social Worker Kshetrigao Kongpal Naoroibam Leikai Mairapai Bigi Secretary Pangambam Thabana Maru oiba Mithunglen Singoina Saruk Yake Thouram da DM College of Arts ki retired principal Dr. C.H. Ramani amasung Oriental College ke retired lecturer R.K. Indirana resource person Singoina Saruk Yake Thouram aduga mari leinana social worker Kshetrigao hai lamdam asigi puwarida chawkhat Thoudang da tung halaga chatpa tangkak amata leikhide adum boinamak hauzik kuki khulai paiba singna landaba horakpadagi miyamgi waka tabidraba lengak amagi makhada amana haiba amana tanadana miyam asi leiribane Lana seda leiba ngaknaba honabada lairaba singso yumthonggi senkhai pidaba yadabana ajoba polum kaya puri orakliba phibam asi karakna mayuk nagani haibadu khananaba ngasigi Thouram ase pangthokpane makhata nasu Kshetrigao esigi manung chana leiba tongan ba mafamda Thouram ase pangthokhigani hainaso mahakna makhata na phongdokhe masina phibam sokjalaba Turel sina hainingai leitana modhalaba turel sina turel gi saktam gi kairakpa matamda mangjagadori base ai khoine sing mayam ma kokhorakpadagi ngasidi kaidore climate ahongba mayam ma laktana jwar haninge haba nong chuninge chuba nungsa saninge saba adagi ai khogi nonglei nungsit tongninge tawba sigi oina malem gi thakta achau country mayam Lepak chani ke hen manai koi achau mifam kaya ma fam dana ngasidi coal karkara factory industry lingkat pa mayam singche muthat na ba khona rei ne madugi saruka moina madugi part moina ai koi gi nakta leiriba ai gi mit ki mangda chaliba turel ai koi nupi miyam amna kanda ba yaroi ai gi mangda leiriba ai gi mitta uriba ai koi gi ching ai koi kanda ba yaroi maram ni ching part turel se mase Prakiti ki mausa ki lain bi imana piramba koi adugumba kudola makakne kari gi damakta ising se yaudra kadi koi mioi bi hingoi dori Thouram aduga mari leinana Dr. C.H. Ramani na hai hauzik thengnari ba lana seda nupi singna ayuk nungthal naidana maira thoktana leiba amade nupa singna khulngaktuna leibana lawsing bapung phana uba ngamnadre irang asina maram oirga kaithal ningchina phamba ngamnadre selgi awaba kham thengna mayoknare asigumba khudong chadaba sing asi thengnana ba honabada lamdam asigi nupi oibi sing amata oina punsinbage tangai fadaba leire haina so mahak makhata na phungdukhi Lau ugadaba akan ba pangan gi thabak tawgadaba nupa yumgi nupa masa phaba naha singna khungak bagi thabak ta sangsalle adai leihori basi mungda angang nupi singna lambi da yare ahing nungsel kha aga leihori ba angang mayam sina imungda pungchai chaina leihore ko aduna lamsat chengalak pada angang gi discipline chengalak pada oba adagi aikhoi gi nongmagi sara sana na bagi lambi aikhoi gi sara tana na bagi lambi dagi displaced person mayam ama homeless oirakpa aduga changni phini bagi phibam da nampuda hingan bagi phibam lakpa adan tanja sida nupi mayam na logodaba Thoudang se atatai oina akhoi gi nupi gi leikai amagi maira paibi gi lup khaktana loba da gidi pulap punjhallaga district level da punjhallaga kendra gi level da punjhallaga daita se amaga phongdoknaraga leita laira haiba se awat apa se tanaraga mengkhatna nabagi damakta akhoi madugi pandamda nupi lup se punjhanabagi sembani